ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯇꯤꯚꯤ ꯆꯦꯅꯦꯜ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯔꯥꯁꯤ ꯐꯜ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ MCTV GTPL ꯀꯦꯕꯜ ꯅꯦꯠꯋꯥꯔꯛ ꯑꯃꯗꯤ ꯑꯥꯏꯁꯀꯣꯝ ꯀꯦꯕꯜ ꯅꯦꯠꯋꯥꯔꯛꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯂꯧꯈꯠꯆꯔꯤꯕ ꯉꯁꯤꯒꯤ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯁꯤ ꯁꯅꯥꯂꯩꯕꯥꯛ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯒꯦ꯫ ꯀꯣꯚꯤꯗ ꯂꯥꯏꯆꯠ ꯅꯧꯅ ꯁꯟꯗꯣꯔꯛꯄ ꯑꯩꯒꯤ ꯏꯃꯨꯡ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏꯅ ꯊꯧꯁꯥꯗꯕꯒꯤ ꯐꯤꯚꯝꯗꯤ ꯇꯧꯍꯜꯂꯣꯏꯁꯤ꯫ ꯀꯨꯝꯖꯥ 2019 ꯁꯟꯗꯣꯛꯈꯤꯕ ꯀꯣꯚꯤꯗ-19 ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯂꯥꯏꯆꯠ ꯑꯗꯨꯒꯤ ꯃꯈꯥ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇꯅ ꯁꯝꯊꯔꯛꯂꯤ꯫ ꯀꯣꯚꯤꯗ-19 ꯁꯟꯗꯣꯛꯂꯤꯕ ꯚꯥꯏꯔꯁ ꯑꯁꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯃ꯭ꯌꯨꯇꯦꯁꯟ ꯊꯣꯛꯇꯨꯅ ꯑꯅꯧ ꯑꯅꯧꯕ ꯁꯛꯂꯣꯟ ꯀꯌꯥ ꯍꯣꯡꯂꯒ ꯃꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯆꯥꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯚꯤꯗ ꯂꯩꯅꯥ ꯑꯁꯤ ꯅꯥꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤꯕ ꯚꯥꯏꯔꯁ ꯑꯗꯨꯅ ꯃ꯭ꯌꯨꯇꯦꯁꯟ ꯊꯣꯛꯇꯨꯅ ꯑꯜꯐꯥ, ꯕꯤꯇꯥ, ꯗꯦꯜꯇꯥꯒꯤ ꯚꯦꯔꯤꯌꯦꯟꯠꯁꯤꯡ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯣꯃꯤꯀ꯭ꯔꯣꯟ ꯚꯦꯔꯤꯌꯦꯟꯠ ꯍꯥꯏꯕ ꯑꯁꯤ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯁꯤꯡꯒꯥꯄꯨꯔ, ꯏꯇꯥꯂꯤ, ꯔꯁꯤꯌꯥꯅꯆꯤꯡꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯅ ꯁꯕꯚꯦꯔꯤꯌꯦꯟꯠ ꯑꯣꯏꯅ JN.1 ꯑꯃꯁꯨꯡ XBB ꯀꯧꯕ ꯚꯦꯔꯤꯌꯦꯟꯠꯁꯤꯡ ꯍꯧꯖꯤꯛ ꯂꯦꯞꯇꯅ ꯁꯟꯗꯣꯔꯛꯂꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ JN.1 ꯑꯁꯤ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯈꯨꯃꯥꯡ ꯌꯥꯡꯁꯤꯟꯅ ꯆꯠꯊꯔꯛꯂꯤ꯫ JN.1 ꯍꯥꯏꯔꯤꯕ ꯁꯕꯚꯦꯔꯤꯌꯦꯟꯠ ꯑꯁꯤ ꯑꯣꯃꯤꯀ꯭ꯔꯣꯟꯒꯤ ꯑꯅꯧꯕ ꯁ꯭ꯇꯔꯦꯟ ꯑꯃ ꯑꯣꯏꯕꯅ ꯃꯁꯤ ꯔꯦꯄꯤꯗ ꯑꯦꯟꯇꯤꯖꯦꯟ ꯇꯦꯁꯠ RAT ꯑꯃꯁꯨꯡ RT-PCR ꯒꯤ ꯆꯥꯡꯌꯦꯡꯅ ꯂꯩꯅꯥ ꯈꯪꯗꯣꯛꯄ ꯉꯝꯃꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯁꯕꯚꯦꯔꯤꯌꯦꯟꯠ ꯑꯁꯤ ꯍꯥꯟꯅ ꯀꯣꯚꯤꯗ ꯉꯥꯛꯊꯣꯛꯅꯕ ꯄꯥꯡꯊꯣꯛꯈꯤꯕ ꯚꯦꯛꯁꯤꯟꯁꯤꯡ ꯀꯣꯚꯤꯁꯤꯜꯗ, ꯀꯣꯚꯥꯛꯁꯤꯟꯅꯆꯤꯡꯕꯅ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯩ꯫ ꯂꯣꯏꯅꯅ ꯃꯃꯥꯡꯗ ꯑꯅꯤꯁꯨꯕ ꯗꯣꯖꯀꯤ ꯚꯦꯛꯁꯤꯟ ꯀꯥꯞꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯔꯤꯕ ꯚꯥꯏꯔꯁꯀꯤ ꯑꯅꯧꯕ ꯁꯕꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯣꯔꯛꯂꯤ꯫ ꯀꯣꯚꯤꯗ ꯁꯟꯗꯣꯛꯂꯤꯕ SARS-CoV-2 ꯑꯁꯤꯗꯒꯤ ꯂꯥꯛꯈꯤꯕ ꯑꯣꯃꯤꯀ꯭ꯔꯣꯟ ꯚꯦꯔꯤꯌꯦꯟꯠꯀꯤ ꯃꯈꯥ ꯇꯥꯕ ꯚꯦꯔꯤꯌꯦꯟꯠ ꯑꯃ ꯑꯣꯏꯔꯤꯕ ꯄ꯭ꯌꯨꯔꯣꯂꯥ ꯑꯁꯤ ꯁꯛꯂꯣꯟ 29ꯂꯛ ꯍꯣꯡꯂꯒ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯟꯗꯣꯔꯛꯂꯤꯕ JN.1 ꯑꯁꯤ ꯄ꯭ꯌꯨꯔꯣꯂꯥꯒꯤ ꯃꯈꯥ ꯇꯥꯕ ꯚꯦꯔꯤꯌꯦꯟꯠ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯑꯃꯁꯨꯡ ꯃꯁꯤꯒ ꯊꯣꯏꯅ ꯈꯦꯟꯅꯕ ꯂꯩꯇꯦ꯫ ꯂꯣꯏꯅꯅ ꯑꯣꯃꯤꯀ꯭ꯔꯣꯟꯒ ꯌꯦꯡꯕ ꯇꯥꯔꯕꯗꯤ JN.1 ꯑꯁꯤ ꯁꯛꯂꯣꯟ 30ꯔꯛ ꯍꯣꯡꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯑꯅꯧꯕ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯅ ꯅꯥꯔꯕ ꯃꯤꯑꯣꯏꯗ ꯎꯠꯄ ꯂꯥꯏꯑꯣꯡ ꯑꯁꯤꯒ ꯃꯥꯟꯅꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯥꯏꯑꯣꯡꯁꯤꯡꯒ ꯊꯣꯏꯅ ꯈꯦꯟꯅꯕ ꯂꯩꯇꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯅꯧꯕ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁꯥꯊꯤꯕ ꯁꯟꯗꯣꯛꯍꯟꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯕꯁꯨ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯚꯦꯔꯤꯌꯦꯟꯠꯁꯤꯡꯗꯒꯤ ꯆꯥꯗ 40% ꯍꯦꯟꯅ ꯉꯝꯃꯤ꯫ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯗ ꯅꯨꯃꯤꯠ 28ꯅꯤꯗ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ 52% ꯌꯧꯔꯤꯕꯅꯤ꯫ ꯂꯥꯏꯆꯠ ꯑꯁꯤ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯗ ꯀꯦꯁ 518 ꯍꯦꯟꯒꯠꯂꯛꯄꯒꯤ ꯔꯤꯄꯣꯔꯠ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯅꯥꯇꯀꯥ ꯑꯃꯁꯨꯡ ꯒꯨꯖꯔꯥꯠꯇ ꯃꯤꯑꯣꯏ 3 ꯁꯤꯈꯤ꯫ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 5ꯗ ꯃꯅꯤꯄꯨꯔꯒꯤ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯅꯣꯡꯃꯗ ꯃꯤꯑꯣꯏ 5 ꯍꯥꯏꯊꯔꯨꯔꯕ ꯅꯣꯡꯃꯗ ꯃꯤꯑꯣꯏ 528ꯗ ꯋꯥꯡꯈꯠꯂꯛꯄ ꯊꯦꯡꯅꯔꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯥꯏꯔꯦꯛꯇꯔ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯗꯣꯛꯇꯔ ꯀꯦ.ꯑꯦꯁ. ꯁꯥꯟꯇꯤꯀꯨꯃꯥꯔꯅ ꯁꯁꯤꯀꯨꯃꯥꯔ ꯃꯉꯥꯡ ꯄꯥꯎꯃꯤꯁꯤꯡꯒ ꯎꯟꯅꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗꯗꯤ ꯑꯅꯧꯕ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤ ꯌꯧꯔꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯆꯠ ꯑꯁꯤꯅ ꯆꯥꯎꯅ ꯊꯣꯛꯍꯜꯂꯛꯂꯤꯕ ꯀꯦꯔꯂꯥ, ꯀꯔꯅꯥꯇꯀꯥ, ꯒꯣꯋꯥꯅꯆꯤꯡꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯃꯁꯨꯡ ꯊꯕꯛ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯕꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 4ꯗ ꯀꯣꯚꯤꯗ-19 ꯀꯦꯁ ꯑꯃ ꯐꯪꯈꯤꯕ ꯅꯠꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯅꯧꯕ ꯀꯦꯁ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯂꯥꯏꯅ ꯂꯧꯕ ꯆꯨꯝꯂꯣꯏ꯫ ꯂꯩꯅꯥ ꯑꯁꯤ ꯂꯝꯗꯝ ꯑꯁꯤ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯁꯤ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛ ꯇꯞꯊꯕ ꯌꯥꯔꯣꯏ꯫ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯆꯦꯛ ꯇꯧꯅꯅꯕ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯈꯤꯕ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯡ ꯂꯩ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯔꯨꯑꯣꯏꯅ ꯂꯩꯈꯥ ꯂꯝꯕꯤꯗ ꯆꯪꯐꯝ ꯑꯣꯏꯔꯤꯕ ꯃꯥꯎ,
Jiribam amasung Churachandpur amasung Fairjol district ki Mizoram ga tainaba ngamkhai paring asida pungtha thadok thambadi achumba oigani thajade matang asida panjaningbadi mamang ngaida Korela laichet sandorakpada ipa ipu singna hainaba aikhoi laikai dagi aikhoi gi imung dagi tarakpada ai isa yoroktraga loire haiduna khanglaga manungda lotpada laichatna maram oiraga ithanta sijai haiba pauraudugi adugi phibam tahandanaba leingakna matam leiringaida laichat asi thengnanaba chapchaba thorang tawbagi tangai fadaba lei haijaninge masini pujarekliba sanalaibak editorial kalamdagi matam-matamgi Wapham makha tarakpada Kanglaipaki Mairadagi amuk lokhatjage fitness oidaba passenger puba gari sing service tawhandanaba khongthang leingakna paikhatsi Manipurda isingi lambi leite loinana train tongduna miyamna chathok chasin tawbadi khudong chaba adu hauji fawbagi oinadi leitre Manipur miyamna chathok chasin tawbada sizinariba si leikhagi lambi saruk sing asini maduna miyamna chathok chasin tawbada leikhagi sarukta makhal makha kayagi gari sizinaduna chathok chasin tawduna lakle nongthaki lambidi senjau paiba miyoi kharana chathok chasin tawbadani maduna leikhagi lambigi saruk sing fahanbaga loinana lambi aduda passenger puduna chatkadoriba gari sing adusu afaba makhalgi gari ohenba tai masigi damakta Manipurda passenger service toriba bus tagi hauraga atai gari sing asi fitness oiribran amadi oidabra haibadu Manipur lenga ki mari leinaba transport department ta khangdoknaba thabak paikhatpa chungani Manipurda passenger service toriba miyoi nifu yangkai fawba tongliba bus kaya accident thokpa matamda tijillubada fitness oidabana ayamba oirame maduna fibam fattaba passenger bus kaya service tawhanbadagi accident chingba thoktuna miyoi kya asibagi khata tabada natana aso open kya so nanghanbadagi achauba maram oi Hiramasigi matangda Manipur lenga ki mari leinaba authority na midyang changsinduna passenger service toriba bus tagi hauraga atai gari sing asi fitness oibra oidabra haibadu khangdokpa mathau tai loinana fitness oiba passenger gari sing fitness service certificate piduna service tawhanba aduga fitness oidaba gari singna service tawhandaba chungani amaromda Manipur lengana khwaidagi midyang changningai oribasi mahiroi sing puriba school bus amadi atai mahiroi puthok pusin toriba van gari sing asini school van amada mahiroi sing ngari nambagum namduna seat capacity wangmada hapsinduna service tawna ayamba oiri maduna fitness oidaba van gari kya mahiroi puthok pusin tawduna senda lambi urakliba asi hek yariba makai asoi angam thoktanaba leingakna thabak paikhatpa chungani mahiroi sing puthok pusin tawriba van gari sing Manipurda masing kaya yamna lei habidu khangdoklaga service tawriba school bus amadi van gari sing asi fitness oibra oidabra habidu khangdokadabani maduna tana lamdam asi ain leitaba amadi leingak sasan leitabagi mawongda fibam soklaba school bus amasung van gari sing da mahiroi sing haptuna service tawan batarabadi laibak thiba thawdo kaya thoraktabagi maram oigani maduna mangjagadoriba asi tungi yumbiren oigadoriba aikhoigi mahiroi singni haibasi leingakna khangba chumi tungi mahiroi sing afabo ehengi haiba tarabadi mahiroi singda sohangadaba thabak amata leingakna tawaloidabani maram maduna Manipurgi lambi singda passenger puduna service toriba bus sing amadi atai passenger gari sing asi fitness oibra oidabra haibadu Manipur leingaki mari leinaba authority na manung huna yengsilaba matungda fitness oiba passenger gari sing adu khaktamak fitness certificate paiduna passenger service tawan badana achumba oigani masini pujarakliba sigi Kanglaipaki Mairadagi lokhatjaba matamatanggi Wapham makha tarakpada pandamdagi mu lokhatjage state asibu masak takpada loktak patkumna lamphel patnasu takpada achoba phida ama phangani Manipurgi Puariga Sagonaba Pat Singi Manungda Loktak Pat Amadi Lamphel Pat Asisu Amani Loktak Pat Pu Manghanaba Achawa Maram Ama Oiriba Loktak Hydroelectric Project Asina Oire Haiba Asmadi Manipurgi Miyam na Khangna Duna Laire Haiba Yai Masina Maram Oiraga Ithai Dam Hangdok Nabagi Maru Oiba Hiram Sing Kaya Mari Lainaba Loishanga Loktak Development Authority Ga Khanaba Yaba Khanaba Laikrabasu Pat Asibu
ꯀꯟꯅꯕ ꯍꯤꯔꯝ ꯀꯌꯥꯗ ꯅꯩꯅꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯥꯡꯖꯕꯒ ꯇꯣꯡꯖꯕꯒꯒꯤ ꯃꯔꯝꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯆꯨꯝꯒꯅꯤ ꯈꯜꯂꯤ꯫ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯌꯦꯜꯍꯧ ꯉꯥ ꯀꯌꯥꯃꯨꯛꯀꯤ ꯈꯣꯡꯒꯨꯟ ꯃꯨꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯥꯟꯅꯔꯕ ꯉꯥ ꯃꯈꯜ ꯀꯌꯥꯃꯨꯛ ꯉꯁꯤꯒꯤ ꯍꯧꯔꯛꯂꯤꯕ ꯆꯍꯤ ꯅꯧꯔꯤꯕ ꯅꯍꯥꯔꯣꯜ ꯀꯌꯥꯅ ꯃꯁꯛ ꯃꯃꯤꯡ ꯐꯥꯎꯕ ꯎꯗꯕ ꯈꯪꯁꯤꯜꯂꯛꯇꯕ ꯀꯌꯥꯃꯨꯛ ꯌꯥꯎꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯄꯥꯠ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯦꯠꯅꯕ ꯍꯦꯟꯒꯠꯂꯛꯅꯕꯒꯤ ꯃꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯏꯇꯤꯜꯂꯤꯔꯤꯕ ꯇꯨꯔꯦꯜ ꯀꯌꯥꯃꯨꯛꯅ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝ ꯀꯌꯥꯃꯨꯛ ꯄꯥꯠ ꯑꯁꯤꯒꯤ ꯃꯁꯛ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯊꯨꯝꯍꯤ ꯆꯦꯟꯗꯕ ꯑꯁꯦꯡꯕ ꯏꯁꯤꯡ ꯑꯣꯏꯕ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯏꯁꯤꯡꯕꯨ ꯁꯦꯡꯍꯟꯗꯕꯒꯤ ꯑꯆꯧꯕ ꯃꯔꯝꯁꯤꯡ ꯑꯣꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯐꯝ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯄꯥꯠ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯊꯛꯇ ꯄꯥꯠ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯍꯤꯡꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯠ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯑꯃꯗꯤ ꯍꯧꯈꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯃꯁꯛ ꯇꯥꯛꯄꯗꯁꯨ ꯑꯆꯧꯕ ꯐꯤꯗꯥ ꯑꯃꯁꯨ ꯐꯪꯂꯤ ꯍꯥꯏꯕꯁꯤ ꯈꯪꯅꯗꯨꯅ ꯂꯩꯔꯤꯕ ꯂꯣꯛꯇꯥꯛ ꯄꯥꯠ ꯃꯅꯤꯄꯨꯔꯒꯤ ꯇꯥꯡꯂꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏꯕꯗ ꯅꯠꯇꯅ ꯊꯋꯥꯏ ꯄꯥꯟꯕ ꯀꯌꯥꯒꯤ ꯇꯥꯡꯖꯐꯝ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯛꯇꯥꯛ ꯄꯥꯠꯄꯨ ꯀꯟꯕ ꯄꯥꯝꯕꯗꯒꯤ ꯍꯤꯔꯝ ꯀꯌꯥꯗ ꯄꯥꯠ ꯑꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯍꯟꯗꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯈꯟꯅꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜ ꯃꯌꯣꯜꯒ ꯃꯌꯥꯝꯅ ꯅꯛꯅꯕ ꯂꯩꯔꯤꯕ ꯂꯝꯐꯦꯜ ꯄꯥꯠ ꯑꯁꯤꯁꯨ ꯄꯥꯠ ꯑꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯃꯄꯨꯡ ꯐꯥꯅ ꯃꯥꯡꯍꯟꯗꯅ ꯊꯝꯕ ꯉꯝꯗ꯭ꯔꯕ ꯐꯥꯎꯕꯗ ꯄꯥꯠ ꯑꯁꯤꯕꯨ ꯃꯥꯡꯈ꯭ꯔꯒꯗꯕꯗꯒꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒꯤ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯃꯈꯥꯗ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯒꯠꯄ ꯍꯧꯔꯛꯄ ꯑꯁꯤꯃꯛꯇꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯗ ꯅꯠꯇꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯂꯝꯐꯦꯜ ꯄꯥꯠꯀꯤ ꯑꯀꯣꯏꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯦꯟꯗ꯭ꯔ ꯑꯅꯤ ꯍꯥꯏꯕꯗꯤ ꯎꯔꯤꯄꯣꯛ ꯑꯃꯗꯤ ꯊꯥꯡꯃꯩꯕꯟ ꯀꯦꯟꯗ꯭ꯔ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯏꯝꯐꯥꯜ ꯃꯌꯣꯜꯒ ꯌꯥꯝꯅ ꯅꯛꯅ ꯂꯩꯔꯤꯕ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯕ ꯄꯥꯠ ꯑꯁꯤ ꯉꯁꯤꯗꯒꯤ ꯍꯧꯈꯤꯕ ꯆꯍꯤ 40-50ꯒꯤ ꯃꯃꯥꯡꯗ ꯄꯥꯠ ꯑꯁꯤꯒꯤ ꯑꯣꯏꯔꯝꯕ ꯃꯁꯛꯀ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯃꯁꯛꯀ ꯌꯦꯡꯅꯕꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯀꯌా ꯂꯩꯕꯗ ꯅꯠꯇꯅ ꯄꯥꯠ ꯑꯃ ꯑꯣꯏꯗ꯭ꯔꯕꯒ ꯃꯥꯟꯅꯔꯕ ꯃꯑꯣꯡ ꯑꯣꯏꯔꯝꯂꯕꯁꯨ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯅꯧꯅ ꯑꯃꯨꯛ ꯄꯥꯠ ꯑꯁꯤ ꯁꯦꯝꯒꯠꯄ ꯍꯧꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯧꯁꯥꯒꯤ ꯂꯝꯐꯦꯜ ꯄꯥꯠꯀꯤ ꯆꯞ ꯆꯥꯕ ꯄꯥꯛ ꯆꯥꯎꯕ ꯑꯗꯨꯃꯛ ꯑꯣꯏꯗ꯭ꯔꯕꯁꯨ ꯂꯩꯉꯥꯛꯅ ꯁꯦꯝꯒꯠꯄ ꯍꯧꯔꯛꯂꯤꯕ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯛꯂꯕꯗꯤ ꯏꯝꯐꯥꯜ ꯃꯌꯣꯜ ꯐꯥꯎꯔꯒ ꯆꯦꯜꯂꯤꯕ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯕ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯅꯥꯛ ꯌꯦꯠꯇ ꯈꯨꯟꯗꯥꯔꯤꯕ ꯈꯨꯜ ꯂꯩꯀꯥꯏ ꯀꯌꯥꯗ ꯀꯨꯝꯒꯤ ꯅꯣꯡꯒꯤ ꯏꯁꯤꯡ ꯊꯨꯝꯕꯒꯤ ꯆꯥꯡ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯕꯅ ꯅꯠꯇꯅ ꯄꯥꯠ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯍꯧꯁꯥꯒꯤ ꯐꯖꯔꯕ ꯆꯤꯡꯒꯣꯜ ꯆꯤꯡꯁꯥꯡ ꯑꯃꯗꯤ ꯄꯥꯠ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯝꯀꯣꯏꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕ ꯃꯇꯝꯒ ꯆꯨꯅꯕ ꯃꯍꯧꯁꯥꯒꯤ ꯈꯨꯠꯁꯦꯝꯒ ꯅꯛꯁꯤꯟꯅꯕ ꯍꯤꯔꯝ ꯀꯌꯥꯗ ꯁꯦꯝꯒꯠꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤꯅ ꯂꯣꯏꯁꯤꯜꯂꯛꯂꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯗꯒꯤ ꯁꯦꯜ ꯀꯌꯥꯃꯨꯛ ꯇꯥꯟꯕ ꯉꯝꯂꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯄ ꯂꯣꯛꯇꯥꯛ ꯄꯥꯠꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯁꯤꯒꯨꯝꯅ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕ ꯉꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯒ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯑꯁꯤꯅ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯕꯗꯤ ꯃꯁꯛ ꯅꯥꯏꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯒꯅꯤ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯁꯛꯇꯥꯛꯄꯗ ꯂꯣꯛꯇꯥꯛ ꯄꯥꯠꯀꯨꯝꯅ ꯑꯆꯧꯕ ꯐꯤꯗꯥ ꯑꯃ ꯐꯪꯒꯅꯤ꯫ ꯃꯁꯤꯅꯤ ꯄꯨꯖꯔꯛꯂꯤꯕ ꯄꯥꯟꯗꯝꯗꯒꯤ ꯂꯧꯈꯠꯆꯕ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯤꯒꯤ ꯔꯥꯁꯤ ꯐꯜ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯦꯁ ꯔꯥꯁꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯍꯦꯟꯕ ꯊꯧꯅꯥꯗꯤ ꯐꯨꯗꯣꯛꯄ ꯅꯊꯛ ꯊꯣꯡꯕꯅꯁꯨ ꯌꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯆꯔꯥꯡꯅꯕ ꯅꯥꯄꯜ ꯂꯣꯏꯅꯔꯕꯗꯤ ꯁꯛ ꯆꯨ ꯊꯣꯛꯂꯣꯏ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯌꯥꯀꯥ ꯌꯦꯡꯅ ꯆꯠꯂꯨ꯫ ꯕ꯭ꯔꯤꯁ ꯔꯥꯁꯤ ꯂꯥꯏꯕꯛ ꯐꯕ ꯑꯐꯕ ꯊꯕꯛ ꯄꯥꯡꯕ ꯑꯃꯗꯤ ꯑꯉꯝꯕꯅ ꯆꯥꯟꯕꯤꯕ ꯂꯩꯒꯅꯤ꯫ ꯋꯥꯉꯥꯡ ꯆꯦꯛꯁꯤꯟꯍꯧꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯅꯠꯇꯕꯅ ꯆꯣꯞꯄ ꯌꯥꯕ ꯂꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ꯫ ꯃꯤꯊꯨꯟ ꯔꯥꯁꯤ ꯂꯩꯖꯕ ꯂꯧꯁꯤꯡ ꯐꯨꯗꯣꯛꯇꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯅ ꯄꯥꯡꯕ ꯊꯕꯛ ꯈꯨꯗꯤꯡ ꯃꯥꯏꯊꯤꯔꯣꯏ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯗꯤ ꯃꯥꯡꯕ ꯂꯩꯔꯣꯏ꯫ ꯊꯥꯖꯧ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯉꯥꯏꯉꯝꯗꯕꯅ ꯃꯥꯡꯖꯒꯅꯤ꯫ ꯀꯔꯀꯠ ꯔꯥꯁꯤ ꯍꯔꯥꯎꯕ ꯁꯦꯟꯗꯣꯡ ꯌꯥꯝꯅ ꯐꯪꯖꯕ ꯅꯆꯥꯛ ꯅꯔꯜ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯂꯣꯏꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯍꯨꯔꯥꯟꯕꯗꯩꯗꯤ ꯆꯦꯛꯁꯤꯜꯂꯨ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ꯫
Singha Rasi nungsa thiba amadi kainaba nangba yai phinganu amadi charangnaganu apamba lan phangbagi nungai jaba mina phana sonabadi lei leisa pakhang singi oina mai kharadi pakani. Kanya Rasi marup amadi imung manung phawba mari faroi pangsinau yegnabadi ngamgani sel thumgi kanaba leijagani ayet pakokjaragani leisa pakhang singi oina laibak fagani. Tula Rasi lam khuding da chauna mai pakani matik chana losing amadi upai leire aningba afaba thabak da khusau thaba matang chare leisa pakhang singi oina ningba thungani. Wrishik Rasi nathak thongbaga muknaba yaba lei ngamloidaba thabak da hoya faganu no lukna chalu safagani miyamnadi nangi tungda lei leisa pakhang singi oina mari fagani. Danu Rasi naknabagi mateng laubana hena safagani chopa yabadai kharadi kanjaragani afaba thabakki afaba matang lakle khudong chaba manghanganu leisa pakhang singi oina ningbana ama oigani. Makar Rasi ningbadi choidana thongani kiruganu lamdagi kanabasu fangani pau nungai batagani khangba kanbana ayetba laksingani leisa pakhang singi oina yamna nungai jagani. Kumbha Rasi wakhal thokani marup mapang amadi lai guru na chanbigani imung manung punna he honabana naral changba hengani aranbadi nganganu leisa pakhang singi oina mai paksagani. Arobada Rasi manglom da changsilu soidna mai pakpa lakani lai guru na chali jingnaganu haitoi singtoiba uthokpa yagani leisa pakhang singi oina tunggi afabani. Masini pujaragli bangasigi matamatang Wapham amadi Rasi Phal ngasigi YouTube live streaming da midyang tabiriba amadi Icecom cable network CTPL cable network da midyang tabiriba amadi Facebook page da midyang tabiriba pumnamakpo Nirmala Thangjumna amuka hana kharumjani.